अहानबदा मरुओइबा पाउसिंग पिजरे लमदम असिदा थोक्लिबा इरांग असि ngasi chahi ama mapung fabaga mari leidana irang asida laikhidraba maitei athauba singi mafamda haikal laikat tamduna ikai khumnaba utpugi thauram pak sanna pangthokna khre nubidangi matamda su mafam kayada mairang katna khre chahi ama mapung farba lan asida center ngasi fawba yenglaga leithokliba asigi marumda kari leibage haibadu miyam punna khangminabagi matam oire haina kokomi gi coordinator somendro thokchomna phongdorakle Manipur gi apunbagi saktam kaidana bathengnari balana se kuki khakta ganate makhoi marumda lairiba khudingmak ki mayoktani haina All Manipur United Clubs Organization amuko gi president PH Nandoluwangna phongdorakle Lamdam asigi miyam na ngasi wariba se BJP gi lengak na thausil haitabadagi thokhanbani haina India Bloc Manipur gi convener Khetrimayum Santana Maral sirakle State asida society thopanglup na sindana World Press Day gi thauram pangthokre Tiam Prem Kumar Award lisingani kunmari lamdam asigi saknairaba senior journalist Pradip Hanjawbamda lanthokre amade lamdam asida tangdu leitaba hanjinaba sekmai gi ima taret maru kokthoklaga sekmai dagi kangla fawba cycle thoduna laklaga senglaba kangla gi life lenda thongni khrei